Mobile data yauna internet service ta thamlamba athingba ngasidagi laukhoklagani haina chief minister na laukhokre police na faziluba miyoi amata custody da sikhiba leite haina su sengdokre ngamkhai ngakliba sifai singna mathau ningthina tawdaba amadi Indo Myanmar ngamkhai da free movement regime thamlamba sina mitop changlaknabagi achouba maram oiramle haina chief minister na haini Amasung court na bail pi kraba khulngakpa mangagi maraktagi ama NIA na nauna amuk faduna Delhi da pukibagi mayokta ngarang numidang da miyam na lambi da tolaktuna ihaw-haw pre.